ꯃꯁꯛꯇꯤ ꯌꯥꯔꯦꯍꯦ ꯍꯦꯛ ꯎꯕꯗ ꯑꯩꯐꯥꯎ ꯊꯃꯣꯏꯁꯦ ꯆꯤꯡꯂꯥꯎꯏꯅꯦ ꯀꯩꯅꯣ ꯑꯁꯤꯒ ꯋꯥꯔꯤꯕꯨ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤꯅ ꯀꯔꯤ ꯃꯦꯜ ꯑꯝꯇ ꯇꯥꯗꯦ ꯁꯦꯜꯒꯤ ꯃꯥꯌꯣꯟꯗ ꯆꯠꯇꯕꯁꯤ ꯏꯔꯩꯕꯨ ꯂꯩꯇ꯭ꯔꯦꯅꯦ ꯃꯁꯥꯒꯤꯗ ꯈꯟꯕ ꯁꯥꯒꯤ ꯃꯀꯣꯛ ꯄꯥꯟꯕ ꯃꯤ ꯉꯥꯛꯇꯅꯤꯅꯦ ꯂꯥꯜꯍꯧꯔꯤꯁꯤꯡꯗꯣ 상감들 할디 미나이랑 통오더나 이제 ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯌꯥ ꯂꯥꯎꯅꯗ꯭ꯔꯤꯉꯩꯗꯅꯦ ꯃꯤꯒꯤ ꯃꯆꯥꯁꯦ ꯊꯦꯝꯃꯒ ꯁꯠ ꯊꯤꯟꯗꯣꯛꯈꯣ ꯑꯩ ꯐꯥꯎ ꯂꯩꯅꯤꯡꯉꯤꯅꯦ ꯃꯣꯏ ꯏꯃꯨꯡꯗꯨꯗꯗꯤ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯊꯧꯔꯥꯅꯤꯅ ꯍꯥꯏꯁꯤꯕꯣ ꯃꯃꯥ ꯂꯧꯗꯅꯅꯦ ꯃꯃꯥꯏꯁꯦ ꯀꯌꯥ ꯁꯣꯜꯂꯤꯅꯣꯕ ꯄꯥꯏ ꯂꯧꯔꯗꯤ ꯅꯍꯥꯟ ꯑꯣꯏꯔꯝꯃꯗꯕꯅꯦꯕ ꯃꯄꯥꯟꯗ ꯇꯝꯃꯨꯔꯒꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯅꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯧꯅꯕ꯭ꯔꯣ 하 하이마 달래봐 시르보 낭바 ꯅꯪ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒꯤ ꯋꯥꯗꯤ ꯁꯤꯗ꯭ꯔꯤꯕꯨ ꯇꯧꯕꯤꯒꯦꯅꯦ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯑꯕꯂꯦ ꯀꯣꯟꯖꯥꯏ ꯍꯦꯛꯇ ꯃꯟꯗꯤ ꯍꯟꯖꯜꯂꯦꯍꯦ ꯅꯪꯒꯤ ꯋꯥꯇꯥ ꯑꯗꯨꯗ